ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ ꯀꯨꯟꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯨꯝꯕꯥꯏꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯕꯤꯜꯗꯔ ꯅꯔꯦꯁ ꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯥ ꯁꯨꯚꯝ ꯐꯣꯔꯦꯟꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯗꯨꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯔꯦꯁꯅꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯕꯤꯖꯤꯅꯦꯁ ꯑꯗꯨꯗ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯃꯄꯨꯟꯁꯤ ꯑꯗꯨ ꯈꯔꯅꯤ ꯑꯦꯟꯖꯣꯏ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯚꯝꯅ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯈꯔꯗ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯈꯔ ꯊꯥꯞꯅ ꯂꯩꯕ ꯔꯤꯁꯣꯔꯠ ꯑꯃꯗ ꯆꯠꯅꯕꯒꯤ ꯄ꯭ꯂꯥꯟ ꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯆꯠꯅꯤꯡꯂꯕꯗꯤ ꯅꯔꯦꯁꯅ ꯂꯨꯂꯥꯋꯥꯅꯥꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯔꯤꯁꯣꯔꯠ ꯑꯃꯗ ꯆꯠꯅꯅꯕꯒꯤ ꯃꯍꯥꯛ ꯁꯤꯟꯕꯤꯔꯒꯦ ꯑꯃꯗꯤ ꯔꯤꯁꯣꯔꯠ ꯑꯗꯨꯒꯤ ꯀꯤꯌꯔꯇꯦꯀꯔ ꯇꯦꯟꯠꯁꯤꯡꯗ ꯃꯈꯣꯏꯅ ꯆꯥꯅ ꯊꯛꯅꯅꯕ ꯑꯃꯗꯤ ꯂꯩꯅꯅꯕ ꯃꯐꯝ ꯑꯗꯨ ꯂꯣꯏꯅ ꯁꯤꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯦꯗꯔ ꯑꯗꯨ ꯅꯣꯡꯖꯨꯊꯥꯒꯤ ꯋꯦꯗꯔꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯔꯦꯁꯀꯤ ꯋꯥꯐꯝ ꯑꯗꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯁꯨꯚꯝ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯨꯂꯥꯋꯥꯅꯥꯗ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯃꯈꯣꯏꯅ ꯋꯦꯗꯔ ꯑꯗꯨꯕꯨ ꯐꯨꯜ ꯑꯦꯟꯖꯣꯏ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝꯗ ꯂꯨꯂꯥꯋꯥꯅꯥꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯔꯤꯁꯣꯔꯠ ꯑꯗꯨꯗ ꯆꯪꯂꯛꯄꯒ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯅꯕꯁꯤꯡ ꯑꯗꯨ ꯂꯣꯏꯗꯨꯅ ꯂꯩꯔꯝꯕ ꯐꯪꯅꯈꯤ꯫ ꯇꯦꯟꯠꯁꯤꯡꯅ ꯌꯥꯝꯅ ꯐꯖꯅ ꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯅ ꯅꯨꯃꯤꯠ ꯑꯗꯨ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯥꯛ ꯇꯣꯛꯂꯒ ꯇꯨꯝꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯋꯦꯗꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯁꯨ ꯐꯨꯠꯂꯤ ꯐꯨꯠꯂꯤ ꯆꯨꯔꯝꯃꯤ ꯑꯃꯗꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯦꯛꯈꯠꯍꯜꯂꯝꯃꯤ꯫ ꯃꯨꯝꯕꯥꯏꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯆꯤꯛꯂꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯇꯦꯟꯠꯁꯤꯡꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯕ꯭ꯔꯦꯗ ꯑꯣꯝꯂꯦꯠ ꯎꯄꯃꯥꯒ ꯂꯣꯏꯅꯅ ꯆꯥꯁꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯔꯤꯁꯣꯔꯠ ꯑꯗꯨ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯔꯤꯁꯣꯔꯠ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ, ꯈꯔꯕꯨꯗꯤ ꯃꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯐꯖꯔꯕ ꯗꯤꯖꯥꯏꯟ ꯑꯃꯗꯤ ꯐꯖꯔꯕ ꯄꯦꯟꯇꯤꯡ ꯀꯌꯥ ꯑꯃꯁꯨ ꯔꯤꯁꯣꯔꯠ ꯑꯗꯨꯗ ꯎꯕ ꯐꯪꯂꯝꯃꯤ꯫ ꯄꯦꯟꯇꯤꯡ ꯑꯃꯗꯤ ꯗꯤꯖꯥꯏꯟꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯨꯚꯝꯅ ꯔꯤꯁꯣꯔꯠ ꯑꯗꯨꯒꯤ ꯑꯔꯣꯏꯕꯗ ꯅꯣꯡꯆꯨꯞꯂꯣꯝꯗ ꯊꯣꯡ ꯃꯆꯥ ꯑꯃ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯨꯚꯝꯅ ꯇꯦꯟꯠꯁꯤꯡꯕꯨ ꯀꯧꯔꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯅ ꯀꯔꯤꯅꯣ, ꯃꯐꯝ ꯑꯁꯤꯕꯨ ꯁꯣ ꯄꯥꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯇꯦꯟꯠꯁꯤꯡꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗꯗꯤ ꯑꯩ ꯀꯔꯤꯃꯇ ꯈꯪꯗꯦ꯫ ꯔꯤꯁꯣꯔꯠ ꯑꯁꯤꯒꯤ ꯃꯄꯨꯅ ꯊꯣꯡ ꯑꯁꯤ ꯁꯣ ꯄꯥꯟꯗꯨꯅ ꯊꯝꯃꯣ ꯍꯥꯏꯔꯝꯕꯗꯒꯤ ꯁꯣ ꯄꯥꯟꯗꯨꯅ ꯊꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯨꯚꯝꯅ ꯇꯦꯟꯠꯁꯤꯡꯗ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯇꯦꯟꯠꯁꯤꯡ, ꯊꯣꯡ ꯑꯁꯤ ꯑꯃꯨꯛꯇ ꯍꯥꯡꯉꯨ꯫ ꯃꯗꯨ ꯇꯥꯕꯗ ꯇꯦꯟꯠꯁꯤꯡ ꯄꯔꯞ ꯆꯠꯈꯤꯗꯨꯅ ꯁꯣ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯈꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄꯒ ꯃꯈꯣꯏꯅ ꯌꯥꯝꯅ ꯃꯝꯂꯕ ꯀꯥ ꯑꯃ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯣꯕꯥꯏꯜꯒꯤ ꯇꯣꯔꯆ ꯑꯗꯨ ꯊꯥꯜꯂꯝꯃꯤ ꯑꯃꯗꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯃꯈꯣꯏꯅ ꯇꯣꯔꯆ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯎꯈꯤꯕ ꯑꯗꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯀꯥ ꯑꯗꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯗꯁꯨ ꯐꯖꯔꯕ ꯄꯦꯟꯇꯤꯡ ꯀꯌా ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯑꯃꯗꯤ ꯑꯀꯥꯏꯕ ꯃꯨꯔꯇꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯕ ꯎꯔꯝꯃꯤ꯫ ꯁꯨꯚꯝꯒꯤ ꯄ꯭ꯔꯅꯕ ꯀꯧꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯌꯥꯔ ꯑꯃꯒꯤ ꯃꯊꯛꯇ ꯄꯦꯟꯇꯤꯡꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯕ ꯎꯔꯝꯃꯤ꯫ ꯄ꯭ꯔꯅꯕ ꯃꯁꯥ ꯑꯗꯨ ꯈꯔ ꯆꯣꯛꯊꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯦꯟꯇꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯤꯌꯥꯔ ꯑꯗꯨꯗ ꯐꯝꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯄꯦꯟꯇꯤꯡ ꯑꯗꯨ ꯎꯐꯨꯟ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯅꯕꯅ ꯄꯦꯟꯇꯤꯡ ꯑꯗꯨꯕꯨ ꯈꯔ ꯀꯟꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯄ꯭ꯔꯅꯕꯅ ꯄꯦꯟꯇꯤꯡ ꯑꯗꯨꯕꯨ ꯃꯃꯤ ꯁꯥꯃꯤ ꯎꯕ ꯐꯪꯂꯝꯃꯤ꯫ ꯄ꯭ꯔꯅꯕꯅ ꯄꯦꯟꯇꯤꯡ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯅꯤꯡꯕ ꯑꯃ ꯄꯣꯛꯂꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯦꯟꯇꯤꯡ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯀꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯦꯟꯇꯤꯡ ꯑꯗꯨꯕꯨ ꯎꯕꯒ ꯄ꯭ꯔꯅꯕ ꯄꯨꯡꯉꯛ-ꯉꯛꯂꯝꯃꯤ꯫ ꯄꯦꯟꯇꯤꯡ ꯑꯗꯨꯕꯨ ꯎꯕꯒ ꯃꯍꯥꯛꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯧꯔꯒ ꯄꯦꯟꯇꯤꯡ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯄꯦꯟꯇꯤꯡ ꯑꯗꯨ ꯎꯕꯒ ꯄꯨꯡꯉꯛ-ꯉꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯄꯦꯟꯇꯤꯡ ꯑꯗꯨ ꯁꯨꯚꯝꯒꯤ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯄꯦꯟꯇꯤꯡ ꯑꯁꯤ ꯁꯨꯚꯝꯒꯤ ꯄꯦꯟꯇꯤꯡ ꯀꯔꯝꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯄꯦꯟꯇꯤꯡ ꯑꯗꯨ ꯁꯨꯚꯝꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯁꯨꯚꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯦꯟꯇꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯈꯟꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯁꯨꯚꯝꯅ ꯈꯨꯗꯛꯇ ꯃꯄꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯅꯔꯦꯁꯁꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯄꯦꯟꯇꯤꯡ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯅꯔꯦꯁꯅ ꯃꯆꯥꯅꯨꯄꯥꯗ "ꯉꯥꯏꯈꯣ, ꯑꯩ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯄ ꯌꯥꯅꯕ ꯍꯣꯠꯅꯒꯦ" ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯅꯔꯦꯁꯅ ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯔꯤꯁꯣꯔꯠ ꯑꯗꯨ ꯃꯍꯥꯛꯅ ꯀꯅꯥꯗꯒꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫
Mamanaba aduna resort adu zamindar amagini. Resort adu mahakna fajamanbadagi zamindar adudagi lahobani haiduna hairakhi. Naresna machanupada phone tawduna wafam asi hairami. Aina imanabaduda phone tawbani. Ado mahakna resort adu zamindar amadagi laibani. Mahaksu khangde haina hairaine. Fare ai laaga yengasi hairaga phone adu thamki. Subhamna painting adu mahaki karamna oigadoribano haiduna numit chupa khalami. Makhoi pumnamaki thamoida wahang asiga loinana masa masagi kada tumba sangnakhi. Ahing adu yamna chiklami. Resort adugi mapanda kanamata leramde. Resort adugi mapanda hauriba upampising adugi manasing adu nuksita lengbagi makhon khakta tarami. Nongalamdaigi pung ahumuk tarami. Ikhang khangawdana Subham mikap tholaki amadi mahakbu kanaguma mana kaurakpagi makhol ama tarami. Ahanbadadi Subhamna numit chupa pothadabagi mahaki wakhalna oirangmani haiduna khandokhi. Madi amuka tumnanaba honarami. Adubu Subham mase pumnamak asi mahaki wakhalna nate tasengna mahakbu kanaguma mana kawi haibasi khanglami. Subhamna kudakta hogatuna mapanda yenglami. Subhamna makhoina ayukta sangluba kha aduda mangalama kufet kafet tawduna nganduna leiba urami. Subhamna mafam aduda chattuna yengninglammi adubu mafam aduda mathanta chatpasu kibagum tawrami. Subhamna mafam aduda chatsira chaloisira haiduna khanduna leiringaida ikhang khangawdana ka adugi manungda mami ama leiba urami. Mami adu sahi kunmari kunmunga muki nupi amagi mamisu malami. Mami adu urubadagi Subham mami adugi manakta yamna chaningba ama faurami. Mahakna kirasukina tapna tapna ka adonda khongthang adu thanglami amadi ka aduda chalami. Subhamna ka adugi thong adu tapna hangdoklami. Subhamna ka aduda nupi macha ama painting thamlamba chair adugi mathakta painting adu bukol aduna famduna leiramba ukhi. Nupi adugi maithong adu nokfet tawrami. Nupi aduna matam kuina mangjarakpa manglanama mangphauna bagumsu tawrami. Subhamna ka adudagi chatki haiduna tawrami. Adubu nupi adugi minok aduna Subhambu nupi adugi manakta singsinbagum tawrami. Amadi mahak ka adudagi chatpa ngamlamde. Subhamna kina nupi aduda nang kanano nangi ming kari kawi nangna thong londuna leiriba ka sigi manungda karamda sanglaklebano ka sida changnabagi atopa lambisu leibra haiduna hangki. Subhamgi wahang adu tabada nupi aduna nofet tawraga nang aibu khangdrabo painting asibusu khangdrabo. Nupi adugi wahai adu tabada Subham pungangaklami. Mahak khanfam ama khanglamde. Mahak tumina leptuna leirami. Subhamna kiba adu ubada nupi adu chair tagi haugatlaga Subhamgi manakta laglami amadi painting adu mahaki mamanggi mapokki painting ni haina hairaklami. Nupi aduna mamang mapokta Subhamgi maming Gunjan kaurami amadi yamna inak kaira khunba imungdagini haina hairaklami. Nangi pabung adu zamindar ama oirami amadi aigi pabungna mafam asida chokidar oina leirami. Aina magi machanupi Asa. Aina nangi thabak ayamba loina tawrami. Nangbu tumba hugdokpa breakfast tawhanba nangi ka loisinba nangna haiba pod adu puraktuna piba asina chingba. Tapna tapna aikhoi ani amana amabu nuksiba hauraklami. Adubu kadaidagi nangna zamindargi machanupa aina chokidar amagi machanupi. Aikhoi anina punna hingminabagi manglanbudi manglami adubu madu karamna oithokani. Nangnadi aibu thamoi sengna nungsijarami. Adubu nangi mung manungna aikhoi anigi nungsiba adu karamna yarakani. Maram aduna nangna aikhoi ani thungnanapa lambi ama puthoklami. Matam atuda noigi resort asida mi amata leinaramde. Resort asi ihang hangduna leirami. Maram aduna nangna aibu resort asida puduna laklami. Aikhoi anigi punsi adu yamna nungaina haurami. Nangna sangba matamda mafam asida nang aibu unaba laklami amadi amuk nayumda halami. Nongma sumna nang naibu unaba lakpada lambida nangi accident thoklami. Accident adu aduki matik sathirami haibada nang mafam aduda khudakta sirami. Adubu wafam asi aidi khangdabanina aina nangbu lakpa ngaijarami.
Numit kaya hauzinkhare adubu nangdi lakpa kauwa leiramde. Aina nanggidamakta yamna warami. Nongma nangi namanba Sunil mafam asida laklami amadi nangna leikidabagi paw adu tamlami. Sunilna aibu mafam asida leiba haibasi afaba oirakadaba mande maram aduna aibu mafam asidagi chatkinaba hairami. Mahakna aibu mafam amada thabaksu pibige haiduna hairami. Adubu aidi nangna leikidabagi paw adu tabada mafam aduda wanthaduda tarami. Aina wakal taraklaba matungda Sunil aiki nakta famduna leirami. Sunil da aina numit nini muki matam pipiu haina haijaraba matungda Sunil mafam adudagi chatki. Adubu ai hingningba amata poklamde. Kanagi amadi karigi hingningbasu pokluni. Numida adugi numidang adu ai isa ithanta ka asida thori yanduna sidoki. Adubu aigi thawai asidi mafam asidagi chatpa ngamdaduna ngasi phabo nangbu ngaiduna leiri. Adubu ngasidi nang amuk aigi nakta lakle. Aina nangbu chahi kayadagi ngaijarakpani. Haujikti aikhoi anibu amato oibada kanamatana thingba ngamlaroi haina hairaki. Ikhang khangautana ka aduda karigumba pot ama kaikhibagi amadi subamna yamna kanna laubagi khonjel ama tarami. Khonjel adu tabada mamanabasing adu haugalaki amadi subamgi kada changduna yenglami. Adubu subamdi ka aduda leiramde. Subambu ka aduda udabadagi makhoi pumnamak resort adugi manungda amadi mapanda subambu koithi thirami. Makhoina ka adugi thong adu hangduna leiba urami. Makhoina ka aduda sangduna yengrubada makhoina ukhiba adu makhoi pungangaklami. Makhoina ka aduda chair adugi mathakta painting adu leiba urami. Adubu painting adu pungkai kairami. Yamna ngakpadi painting adudagi I ngakta chentaraklami. Ngasi phaba subam mafam adudagi kadaida chatkibano amadi karamna leiri haibadu kanamatana khangba ngamdri. Wari asibu karigumba mayamna pambiba taragadi channel asibu subscribe tawbiramu amadi video asibu like and share amamta tawbiramu. Mathangi video da anopa episode anopa wari amaga loinana unarasi habasiga loinana yengkopam loyang anbana mayam pumnamakdagi kainabag yathagni sari.